ꯑꯩꯒꯤ ꯃꯤꯡ ꯁꯤꯡꯉꯝꯂꯣꯡ ꯑꯩ ꯀꯝꯕꯤꯔꯣꯟ ꯄꯤꯂꯣꯟꯗꯒꯤꯅꯤ ꯑꯗꯣ ꯅꯍꯥꯟ ꯇꯥꯡ 16ꯇ RNOYO ꯄ꯭ꯔꯦꯁꯤꯗꯦꯟ ꯀꯥꯟꯄꯂꯨꯡꯅ ꯌꯨ ꯄꯨꯕ ꯒꯥꯔꯤ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯐꯥꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯅꯣꯅꯦꯗ ꯌꯨ ꯄꯨꯕ ꯒꯥꯔꯤꯗꯨ ꯐꯥꯕꯅꯤ ꯐꯥꯔꯒ ꯂꯥꯛ 10 ꯍꯥꯏꯔꯣ ꯑꯗꯨꯒ ꯐꯥꯏꯟ ꯂꯥꯛ 10 ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯐꯥꯏꯟ ꯂꯥꯛ 10 ꯑꯩ ꯍꯥꯏꯔꯦ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯃꯄꯨꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯃꯟꯕꯗꯒꯤ ꯂꯥꯛ 6ꯇ ꯍꯥꯏꯕꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯕꯅꯤ ꯀꯥꯟꯄꯂꯨꯡꯅ ꯍꯥꯏꯌꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯥꯟꯄꯂꯨꯡꯅ ꯑꯩꯉꯣꯟꯗ ꯊꯥꯕꯒꯤ ꯑꯩ ꯆꯠꯄꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯖꯩꯂꯠ ꯔꯤꯖꯟꯒꯤ ꯅꯦꯁꯅꯦꯜ ꯋꯥꯔꯀꯔꯁꯤꯡꯅ ꯑꯩꯕꯨ ꯐꯥꯔꯒ ꯑꯁꯤ ꯖꯩꯂꯠ ꯔꯤꯖꯟꯒꯤ ꯑꯣꯐꯤꯁꯇ ꯑꯩꯕꯨ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯁꯨꯄꯥꯔꯤ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯁ꯭ꯇꯨꯗꯦꯟ ꯀꯥꯡꯕꯨꯅ ꯐꯥꯕꯅꯤ ꯑꯗꯨꯗꯁꯨ ꯀꯥꯟꯄꯂꯨꯡꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯅꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯌꯨ ꯄꯨꯕ ꯒꯥꯔꯤ ꯑꯍꯥꯟꯕꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯥꯕꯒꯤ ꯑꯩꯁꯨ ꯆꯠꯂꯒ ꯐꯥꯔꯒ ꯂꯥꯛ 5ꯗ ꯃꯈꯣꯏꯅ ꯂꯧꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯊꯥꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯤꯡꯕꯤꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯔꯥꯡ CEO ꯖꯩꯂꯠ ꯔꯤꯖꯟꯒꯤ CEO ꯁꯥꯍꯕꯀꯤ ꯇꯦꯕꯜꯗ ꯑꯩꯕꯨ CEO ꯁꯥꯍꯕꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯦ ꯑꯗꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯤꯠ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ CEOꯒꯤ ꯀꯁꯇꯗꯤꯗ ꯂꯩꯕꯗ ꯐꯥꯎꯕ ꯑꯩꯕꯨ ꯐꯥꯔꯒ ꯂꯩꯕꯗ ꯐꯥꯎꯕ ꯃꯈꯣꯏ ꯀꯅꯥꯁꯨ ꯐꯣꯟ ꯇꯧꯔꯛꯇꯦ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯅꯕꯁꯨ ꯇꯧꯕꯤꯗꯦ ꯋꯥꯔꯤꯁꯨ ꯁꯥꯕꯤꯗꯦ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ ꯑꯗꯨꯅ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯩꯁꯨ ꯉꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯣꯏ ꯑꯗꯨ ꯃꯈꯣꯏꯒ ꯑꯩꯒꯁꯨ ꯌꯥꯅꯔꯣꯏ ꯍꯥꯏꯅ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯦ ꯐꯔꯦ ꯑꯗꯣ ꯀꯥꯟꯄꯂꯨꯡ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯍꯧꯖꯤꯛ RNPOꯒꯤꯀꯣ RNYO ꯍꯧꯖꯤꯛ ꯃꯥꯅ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯒ ꯃꯥꯅ ꯅꯪꯕꯨ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯪꯕꯨ ꯗꯥꯏꯔꯦꯛꯁꯟ ꯑꯗꯨꯝ ꯄꯤꯔꯒ ꯅꯪꯅ ꯄꯪꯇꯧ ꯇꯧꯕꯀꯣ ꯑꯗꯣ ꯐꯔꯦ ꯑꯗꯣ ꯌꯨꯒꯤꯗꯤ ꯀꯌꯥꯔꯛ ꯑꯣꯏꯈ꯭ꯔꯦ ꯐꯥꯕꯁꯦ ꯑꯗꯨꯒ ꯁꯨꯐꯥꯔꯤꯁꯦ ꯀꯌꯥꯔꯛ ꯑꯣꯏꯈ꯭ꯔꯦ ꯐꯥꯕ ꯀꯌꯥ ꯐꯥꯏꯟ ꯂꯧꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯌꯨꯒꯤ ꯑꯍꯥꯟꯕ ꯐꯥꯕꯗꯨꯗꯤ ꯂꯥꯛ 5 ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯤ ꯇꯥꯡ 16ꯇ ꯐꯥꯕꯗꯨꯗꯤ ꯄꯩꯁా ꯂꯧꯅꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯔꯤꯖꯟꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯁꯨꯄꯥꯔꯤꯒꯤꯗꯨꯗꯤ ꯂꯥꯛ 10 ꯂꯧꯋꯦ ꯑꯗꯨ ꯂꯥꯛ 10 ꯂꯧꯔꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯕꯅꯤ ꯁꯨꯐꯥꯔꯤ ꯀꯌꯥꯔꯛ ꯐꯥꯈ꯭ꯔꯦ ꯅꯈꯣꯏ ꯁꯨꯄꯥꯔꯤꯗꯤ ꯑꯗꯨꯅ ꯑꯍꯥꯟꯕꯅꯦ ꯑꯩꯈꯣꯏ ꯑꯇꯩꯗꯤ ꯈꯪꯗꯦ ꯀꯥꯟꯄꯂꯨꯡꯅ ꯇꯧꯈꯤꯕ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯀꯥꯟꯄꯂꯨꯡꯅ ꯅꯪ ꯌꯥꯎꯗꯕ ꯃꯇꯝꯗ ꯐꯥꯈꯤꯕ ꯈꯣꯠꯄ ꯁꯨꯐꯥꯔꯤꯒꯤ ꯀꯔꯤ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯈꯣꯠꯄ ꯐꯥꯏꯟ ꯏꯝꯄꯣꯁ ꯇꯧꯕ ꯈꯣꯠꯄ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯎꯗꯕ ꯃꯇꯝꯗꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯎꯕꯗꯗꯤ ꯑꯍꯥꯟꯕꯗ ꯌꯨ ꯐꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯄꯥꯔꯤꯗꯨꯁꯨ ꯐꯥꯔꯦ ꯑꯗꯨꯒ ꯀꯥꯟꯄꯂꯨꯡꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯈ꯭ꯔꯦ ꯂꯥꯛ 10 ꯂꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯀꯣꯟꯕꯗꯒꯤꯗꯤ ꯌꯨ ꯒꯥꯔꯤ ꯐꯥꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯄꯩꯁꯥ ꯂꯧꯅꯗ꯭ꯔꯤꯉꯩꯗ ꯑꯁꯤ ꯖꯩꯂꯠ ꯔꯤꯖꯟꯒꯤ ꯅꯦꯁꯅꯦꯜ ꯋꯥꯔꯀꯔꯁꯤꯡꯅ ꯂꯥꯛꯑꯒ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯕꯁꯦ ꯑꯗꯨ ꯐꯔꯦ ꯃꯥꯁꯦ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯨ ꯐꯥꯈꯤꯕ ꯑꯗꯨꯒ ꯁꯨꯐꯥꯔꯤ ꯐꯥꯈꯤꯕꯁꯦ ꯄꯩꯁꯥꯁꯤ ꯃꯉꯣꯟꯗ ꯃꯥꯅ ꯉꯥꯛꯇ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯤꯅ ꯋꯥꯔꯤꯁꯤꯀꯣ ꯍꯣꯏ ꯃꯥꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕꯅꯤ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯒ ꯇꯧꯃꯤꯟꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯥꯒꯤ ꯃꯈꯥꯗ ꯇꯧꯕꯁꯦ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯣ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯃꯤꯡꯗꯣ ꯑꯗꯨꯝ ꯄꯜꯂꯣ ꯁꯤꯗ ꯃꯥꯒꯤ ꯃꯈꯥꯗ ꯍꯥꯏꯕꯕꯨ ꯀꯥꯟꯄꯂꯨꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯊꯥꯕꯅꯤ ꯑꯗꯨ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯆꯠꯄꯅꯤꯅ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅ ꯈꯪꯗ꯭ꯔꯦ ꯔꯤꯄꯨꯏꯂꯟꯁꯨ ꯅꯠꯇ꯭ꯔꯣ ꯔꯤꯄꯨꯏꯂꯟꯗꯨꯗꯤ ꯁ꯭ꯇꯨꯗꯦꯟꯒꯤꯅꯤ ꯁ꯭ꯇꯨꯗꯦꯟ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯌꯨꯠꯀꯤ ꯅꯠꯇꯦ ꯁ꯭ꯇꯨꯗꯦꯟꯒꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯟ ꯈꯣꯡꯁꯥꯡꯗ ꯐꯥꯈꯤꯕ ꯁꯨꯄꯥꯔꯤ ꯐꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯃꯥꯅ ꯑꯄꯣꯂꯣꯖꯥꯏꯁ ꯇꯧꯒꯗꯕꯅꯤ CEO ꯑꯃꯕꯨ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯗꯣ ꯀꯅꯥꯔꯥ ꯑꯗꯣ CEO ꯑꯃꯕꯨ ꯑꯄꯣꯂꯣꯖꯥꯏꯁ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯀꯥꯟꯄꯂꯨꯡꯔ ꯀꯩꯅꯣ ꯃꯥꯒꯤ ꯔꯤꯄꯨꯏꯂꯟꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯀꯣꯂꯥꯁꯔꯥ ꯀꯅꯥ ꯅꯪꯔꯥ ꯑꯗꯨ ꯅꯨꯃꯤꯠꯇ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯥꯎꯗꯤꯑꯣ ꯚꯥꯏꯔꯦꯜ ꯇꯧꯔꯒ CEOꯕꯨ ꯑꯩꯈꯣꯏ GPRN CEO ꯑꯃꯕꯨ
apologize tꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯃꯥꯗꯣ ꯀꯅꯥꯔꯥ ꯑꯗꯨ ꯌꯥꯝ ꯂꯥꯟꯕ ꯋꯥꯅꯤ ꯃꯥꯅ ꯉꯥꯡꯕꯗꯣ ꯃꯥꯅ ꯂꯥꯟꯕ ꯂꯥꯟꯗꯕ ꯅꯠꯇꯦ ꯑꯗꯣ ꯀꯅꯥꯔꯥ ꯍꯥꯏꯕꯅꯦ ꯔꯤꯄꯤꯂꯟ ꯔꯤꯄꯨꯏꯂꯟꯅꯤꯀꯣ ꯃꯥꯅ ꯑꯠꯆꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯐꯥꯕ ꯈꯣꯠꯄ ꯁꯨꯐꯥꯔꯤ ꯐꯥꯕ ꯈꯣꯠꯄ ꯄꯣꯠ ꯑꯁꯤ RNYO RNCM ꯀꯔꯤ ꯀꯔꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯡ ꯍꯥꯞꯆꯤꯜꯂꯒ ꯇꯧꯕꯁꯦ ꯔꯤꯄꯨꯏꯂꯟꯅꯦ ꯀꯥꯟꯄꯥꯂꯨꯡꯅꯦ ꯅꯪꯅꯦ ꯑꯗꯨꯒ ꯅꯤꯀꯣꯂꯥꯁꯁꯨ ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯃꯈꯥꯗ ꯚꯣꯂunteer ꯑꯣꯏꯅ ꯆꯠꯄꯤꯔꯦꯕ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯃꯈꯥꯗ ꯚꯣꯂunteers ꯑꯣꯏꯅ ꯆꯠꯄꯗꯤ ꯑꯐꯪ ꯑꯐꯪꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯃꯥꯡꯗ ꯆꯠꯄꯗꯨ ꯅꯤꯀꯣꯂꯥꯁꯅꯦ ꯑꯩꯅꯦ ꯑꯗꯨꯒ RNPOꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯨꯏꯉꯝꯂꯨꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯄꯅꯤ ꯑꯗꯣ ꯃꯥꯏꯀꯥ ꯍꯥꯏꯕꯅ ꯀꯅꯥ ꯃꯥꯏꯀꯥꯗꯨꯗꯤ ꯍꯟꯗꯛ ꯁꯨꯄꯥꯔꯤ ꯐꯥꯕꯒꯤ ꯃꯄꯨꯅ ꯊꯥꯔꯛꯄꯅꯤ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯕ ꯁꯨꯄꯥꯔꯤ ꯃꯄꯨꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯕ ꯊꯥꯔꯛꯄꯅꯤ ꯑꯗꯨꯒ ꯄꯧꯊꯨꯏꯂꯨꯡ ꯍꯥꯏꯁꯤꯅ ꯀꯅꯥꯅ ꯄꯧꯊꯣꯏꯂꯨꯡꯗꯨꯗꯤ ꯃꯃꯥꯡꯗ ꯌꯨ ꯐꯥꯕꯗꯨꯒꯤ ꯌꯥꯎꯕ ꯃꯤꯅꯤ ꯔꯣꯕꯥꯔꯠ ꯍꯥꯏꯕꯗꯨꯗꯤ ꯔꯣꯕꯥꯔꯠꯇꯨꯗꯤ ꯔꯤꯄꯤꯂꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯇꯩ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯌꯦ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯐꯥꯎꯅꯤ ꯑꯁ ꯐꯔꯦ ꯑꯗꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯁꯨꯐꯥꯔꯤ ꯐꯥꯈꯤꯕ ꯔꯥꯝ ꯍꯨꯏꯁꯀꯤ ꯀꯔꯤ ꯀꯔꯥ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯏꯝꯐꯥꯜ ꯄꯨꯕ ꯈꯣꯠꯄ ꯇꯧꯕ ꯃꯈꯩꯁꯦ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯒ ꯄꯩꯁꯥꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯥꯟꯄꯥꯂꯨꯡꯅ ꯂꯣꯏ ꯇꯧꯔꯤꯅꯦ ꯀꯥꯟꯄꯥꯂꯨꯡꯅ ꯄꯩꯁꯥ ꯇꯧꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨꯁꯨ ꯆꯠꯂꯣ ꯍꯥꯏꯅ ꯊꯥꯔꯦ ꯑꯗꯨ ꯑꯩ ꯆꯠꯂꯦ ꯑꯗꯨꯒ